Social media site oiriba Facebook ta Korounganba khuman phongdor ko wapham khara myam na thamjari noibani na saikhaibani noibani na sengjalo hairadi punna sengadabaduda aina te manani natte manani na anido amanamada taishanabadura kanana saikhairino na mayamda samamna hanbaduni haujik tawri sebo wapham thamli loinana Robin mangang khorakpam na sumna thamli emotional war threat ni wathi waremni da hebo wapham se phongdorakli Aranba Manipur top channel gi maikei special content moina pausal pausagi editorial myam na thamjari ipai pusing na ngak tuna thamna mangam khai aikoi na ngak kadabani French Revolution da asangba lanmi ama oina madi political leader ama oina mama leba kitama kathokpaga loina Napoleon laukiba thaudang malem gi miyam na ngasi pauba kauduna leidi ningsingli Emperor of France Napoleon na hairami afaba ima ama piyu malem asi joy toge wayasi yamna atra liba matam punamak sumduna ta leiragani adubo lamdam asidadi ima haiba wayasi gi wanthok khangdaba miyoi kya leiri tholakli lamdam asigi puari gi tangkak kaya manipuri ima singna laukiba thaudang sana gi megni iduna leiribani ima singi kathokpagi thauna aduna ngasi malem gi miyamna sakhanglibani saktaklibani adubo haujiki luraba tanpham asida ima singda onsinduna hai haning da bo hai wata sisinarak haibisi ima singna thamoi sukna ningamdaba lehoragani wai asi kaidongai da hairuidabani haigumsi aikhoigi puari hangan yenglubada inkumja lisingamaga samapan ga marida manipuri ima sing British colonial authority gi mayokta haukiba ahanba nupi lan amasum inkumja lisingamaga samapan ga kunthra ga mapan gi December 10 ga thoida British ki Aranba thawong gi mayokta thauna pharabi ima singna khwangna khwangchet laktuna ima lebaki damak thawai phawba kathoktuna haukiba ani suba nupi lan mai pakhi malem gi miyam ngasi phawba ningsingdi singthari puari gi lamai da sana gi megna iduna leidi historical landmark oina Imphal West ki Babupara gi General Post Office manakta nupi lan memorial complex mai masek mangal thokna leidi sai khudingi December tang taragani thoida state ki thakta nupi lan ningsing thoram pangthoktuna thauna pharabi ima singi mafamna ikai kumna boli ngasigi sadanauda masa masu aikoina ima sing thauna pharabi ima singbo ningsing duna ikai kumna boli Manipur ima sing nupi singi kathokpa amadi thauna lingjal ngasigi malemda asauba phida makanduna leiri amaromna su khoirambal kaithel nupi singdagi oiba kaithel malemda ani sudi khoirambal kaithel phambi ima singi thauna lingjel pal amatana thingmangamdi ima singi ihauda matamatam gi lengak pairiba sing thakthak niklibani hausu state asida thokliba sahi amaga thamari sujilaglaba irang asida ima singna mafam khudingda ahing nungthul naidana khwangna khwangchet laktuna mayok yari lanthengnari adubu kanagum kharana aran mamongda ima singbu sai thang yorakpada ima sing ashaubana pankhei lankiduna songthoktuna mayok yari ima singna sumduna ta lairaba sida lai phawbu ima sing mayokta lepangamana thajade hauji ima sing pendaba madi ningamdabana miyamgi mang thana sungthorakli thoklip irang si lusinana bohonabada ima sing asabu thaudang lawri lamdam asigi mapi mapa lengak pairiba minister MLA singna thoklip irang si lusinana bohonagadabani irang si luisinba ngamdrabadi thowaningdaba thawdo wathok kya tholaktuna aikhoigi tungi lambi lairaktabi hai layoi khraba ipai pusingna thambiramba aikhoigi lam aikhoigi ngamkhai ngasigi charol surol sadanauda aikhoina ngakadabani aikhoigi lam inchi ema phawba mangbu yaru heba paujal pausig editorial memda ahan special content moina memda thamjari atopa pawmana doctor amasum patient gi marakta pharmacy singna thong amagum leiduna samnahanbada thaudang lawraga lakli basumni Manipur State Pharmacy Council ki RK basumni naikre doctor amasum patient gi marakta pharmacy singna thong amagumna leiduna samnahanbada asabu thaudang lawraga lakli waphamasi meeting global health Nits haiba thimgi makhada Manipur State Pharmacy Council na sinduna pangthokpa World Pharmacist Day gi thoramda mangna phongdokhibani Lamphel Pat leiba Indian Medical Association gi holda pangthokpa thoram aduda basumni na hai sai gi oina World Pharmacist Day gi thoramasi tungan ba thimna pangthoktuna lakli handak sai gi oina meeting global health net haiba thimasi da pangthokpani hausuk malem gi oina ahongba lakpa sina miyoiba khunaida makhal kaya gi laina sing lepta thorkli matam amada pharmacy sing ningthi na leitingai da
ꯀꯝꯄꯥꯎꯟꯗꯔꯁꯤꯡꯅ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯥꯔꯃꯥꯁꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯄꯦꯁꯦꯟꯒꯤ ꯃꯔꯛꯇ ꯐꯥꯔꯃꯥꯁꯤꯁꯤꯡꯅ ꯊꯣꯡ ꯑꯃꯒꯨꯝ ꯂꯩꯗꯨꯅ ꯁꯝꯅꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯛꯂꯛꯂꯤꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯉꯝꯅꯕ ꯑꯆꯧꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛ ꯀꯌꯥ ꯄꯨꯊꯣꯛꯅꯕ ꯑꯆꯧꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯕꯁꯨꯝꯅꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯑꯣ ꯁꯅꯥꯍꯟꯕꯤ MSPCꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ M ꯕꯤꯅꯣꯗ ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯐꯥꯔꯃꯥꯁꯤꯁ ꯑꯍꯣꯡꯁꯪꯕ ꯃꯅꯤꯍꯥꯔꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯈꯨꯔꯛꯀꯤꯅ ꯂꯥꯏ ꯁꯥꯕ ꯇꯣꯛꯁꯤ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯑꯣꯏꯔꯨꯁꯤ ꯍꯤꯡꯅꯝ ꯅꯝꯕ ꯃꯆꯤꯟ ꯊꯤꯕ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯗꯦ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯅꯗꯕ ꯌꯥꯝꯅ ꯂꯩꯄꯥꯛ ꯃꯆꯥ ꯇꯥꯗꯕ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤ ꯑꯗꯨꯒ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯒꯤꯗꯃꯛ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯏꯁꯤꯜꯂꯒ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯇꯨꯝꯅ ꯍꯥꯠꯂꯒ ꯑꯃꯗꯤ ꯇꯥꯟꯊꯣꯛꯂꯒ ꯃꯤꯒꯤ ꯃꯔꯝꯕꯨ ꯃꯨꯟꯒꯅꯤ ꯈꯜꯂꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄꯗ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯌꯥꯔꯛꯂꯣꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯍꯧꯔꯛꯂꯤꯕ ꯀꯨꯀꯤꯖꯧꯁꯤꯡ ꯄꯨꯝꯅꯃꯛ ꯍꯦꯛ ꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯅꯝ ꯅꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯨꯋꯥꯔꯤ ꯁꯥꯒꯠꯂꯒ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯔꯥꯟꯕ ꯉꯥꯡꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯅ ꯑꯣꯏꯗꯕ ꯑꯃꯗꯤ ꯃꯤꯅꯝꯕ ꯉꯥꯡꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯗ ꯈꯪꯅꯔꯤ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕ ꯍꯦꯛ ꯂꯦꯞꯄꯗ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯑꯣꯏꯔꯣꯏꯗꯕ ꯗꯤꯃꯥꯟ ꯐꯪꯂꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯕ ꯃꯤꯅꯝꯕ ꯉꯥꯡꯂꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯐꯪꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯇꯧꯕ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯃꯨꯛ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯇꯧꯕ ꯁꯥ ꯉꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯅ ꯈꯪꯖꯤꯟꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯄꯅ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯐꯒꯅꯤ ꯈꯜꯂꯤ ꯃꯅꯤꯄꯨꯔꯗ ꯊꯥ 13 ꯍꯦꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯍꯜꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯇ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯅꯝꯕ ꯉꯥꯡꯕ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯌꯨꯝꯗꯥꯡꯕꯁꯤꯡꯅ ꯈꯪꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯍꯦꯛ ꯉꯥꯡꯕꯗ ꯑꯃꯗꯤ ꯑꯆꯨꯝꯕ ꯊꯕꯛ ꯍꯦꯛ ꯇꯧꯕꯗ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟ ꯐꯪꯂꯣꯏ ꯍꯥꯏꯕꯁꯤ ꯀꯨꯀꯤꯁꯤꯡꯅ ꯈꯪꯕ ꯃꯔꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ಮಿನಂಬ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯃꯈꯥ ꯇꯥꯅ ꯃꯤꯇꯩꯁꯤꯡꯗ ꯑꯔꯥꯟꯕ ꯇꯥꯍꯟꯅꯅꯕ ꯑꯣꯏꯗꯕ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯜꯂꯒ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕꯒꯤ ꯃꯇꯝ ꯊꯦꯡꯊꯍꯟꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯗ ꯃꯁꯥꯒꯤ ꯃꯐꯨꯔꯨꯞꯄꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯜꯂꯒ ꯃꯁꯥ ꯃꯊꯟꯇꯒꯤꯗ ꯈꯟꯕ ꯃꯤꯑꯣꯏ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯃꯛꯇꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯒꯤ ꯑꯃꯗꯤ ꯃꯐꯨꯔꯨꯞꯀꯤ ꯈꯜꯂꯒ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯇꯧꯈꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯃꯁꯥꯅ ꯆꯨꯝꯊꯣꯛꯆꯔꯒ ꯃꯔꯝꯗꯝ ꯃꯔꯩꯄꯥꯛ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯕꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯤꯑꯣꯏ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕꯁꯤꯡ ꯍꯥꯟꯅ ꯂꯥꯛꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯍꯣꯠꯅꯔꯛꯄꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕꯗ ꯃꯁꯥꯅ ꯈꯪꯅ ꯃꯔꯩꯕꯥꯛꯀꯤ ꯈꯜꯂꯒ ꯑꯔꯥꯟꯕꯁꯤꯡ ꯆꯨꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯄꯥꯀꯤꯁꯇꯥꯟꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯒꯤ ꯅꯃꯥꯗ ꯕꯦꯒꯔ ꯊꯥꯖꯤꯜꯂꯛꯇꯅꯕ ꯈꯪꯈ꯭ꯔꯦ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯒꯤ ꯅꯃꯥꯗ ꯕꯦꯒꯔꯁꯤꯡ ꯊꯥꯖꯤꯜꯂꯛꯇꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤ ꯁꯥꯎꯗꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯕꯨ ꯍꯥꯏꯔꯤꯕ ꯕꯦꯒꯔꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯇꯅꯕ ꯋꯥꯔꯅꯤꯡ ꯇꯧꯔꯤ ꯀꯔꯤꯒꯨꯝꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯎꯃꯔꯍꯥ ꯑꯃꯗꯤ ꯍꯖ ꯄꯤꯜꯒ꯭ꯔꯤꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯅꯤ ꯁꯥꯎꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈꯤꯕ ꯋꯥꯔꯅꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯀꯤꯁꯇꯥꯟ ꯔꯤꯂꯤꯖꯤꯌꯁ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯎꯃꯔꯍꯥ ꯑꯦꯛ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯖꯦꯟꯁꯤꯁꯤꯡꯕꯨ ꯎꯃꯔꯍꯥꯒꯤ ꯈꯣꯡꯆꯠ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤ ꯋꯥꯐꯝ ꯇꯥꯛꯁꯤꯟꯈ꯭ꯔꯦ ꯁꯥꯎꯗꯤꯒꯤ ꯍꯖ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯄꯨ ꯕꯦꯒꯔꯁꯤꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯆꯪꯍꯜꯂꯛꯇꯅꯕꯒꯤ ꯋꯥꯐꯝ ꯈꯪꯍꯜꯂꯤ ꯁꯥꯎꯗꯤꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯅꯋꯥꯕ ꯕꯤꯟ ꯁꯥꯏꯗ ꯑꯍꯃꯦꯗ
अल मल्कीना इंटीरियर मिनिस्टर मोहसिन नगबीगा उनखिबा मतमदा माफियासिंगना सऊदी अराबियादा बेगरसिंग थाजिलपगी मायोक्ता अकनबा सिक्सिंग थोरांग लौखटकनी हाइबगी थाजबा पिखरे फेडरल इन्वेस्टिगेशन एजेंसी की मैकेदगिसु मखोइना नेटवर्क अदु अकनबा खोंगथांग लौखटकनी हाइबगी थाजबा वाफम पीरी पाकिस्तान की ओइना सुमदु मिंगसा थिनिंगाई ओइ हाइना मोहसिन फोंदोकी सेक्रेटरी ओवरसी पाकिस्तानी ओइरिबा जीसन खान जदाना फोंदोखिबदा वरोल की मतुंगिना पाकिस्तानी बेगर सिंगना पिलग्रिमेज की नमाद मिडल ईस्ट खोंचत पांथोक्लै मखोय अयामनदी सऊदी अराबियादा उमरागी बिसादा चलबा मतुंग तारकपदा बेगर की ओइबा थवोंग सिंग चथैहाइदि सेक्रेटरी ऑफ ओवरसी पाकिस्तानी अरशद मोहम्मदना गब की लेबाक कयामदसु ओवरसी पाकिस्तानी सिंगी लमसे सजा सिंगी मतंगदा नुंगनांगबा फोंदोखरे थोइदोक हेंदोकना मसिदा वर्क इथिक्स मखोयगी एटीट्यूड अमदी क्रिमिनल एक्टिविटी द सियनबगी मतंग यावरि मिनिस्ट्री ऑफ ओवरसी पाकिस्तानी अमदी ह्यूमन रिसोर्स डेवलपमेंट की मैकेदगिदी मपालेबाक सिंगदा फारब बेगर सिंगी साद मौद्रागी सांग पाकिस्तानी ओइरम थिंगै MIA की मैकेदगी सऊदी अराबिया की कराची तमना पाइगदबा फ्लाइट अमदा बेगर तरागा मुथोय कुमथानखिबगी थौदोक लैख्रे ममांगसगी सेप्टेम्बर थादना पिलग्रिम की नमाद बेगर तरागा तरुक सऊदी अराबिया चटनबा होटनरमदगी फाख्रे मखोयसिंग अदु अयाम्बा मेका ग्राउंड मोक्सता लाई खुरम लाखिबा मियोयसिंग फुरी खाउ सप्पगी थवोंसिंग सथैहारि मरम अदुना मखोयसिंग अदु यारिबा मखै सऊदी अराबिया थरक्तनबा पाकिस्तान की गवर्नमेंट वार्निंग तौख्रे हाइनसु पाउसद मखाताना सफुंगदोरखली तेंतंग नतोप पावमना श्रीलंका की पार्लियामेंट्री इलेक्शन $1 बिलियन अहुम संगनी श्रीलंका की पार्लियामेंट्री इलेक्शन पांथोकपदा $1 बिलियन अहुम की सनफम संगने हैना पानरे मसी हंदक श्रीलंका की पांथोकिबा प्रेसिडेंट इलेक्शन दगी हेना सादिंग संगदोरिबने हौकिबा सयोल पांथोकिबा श्रीलंका की प्रेसिडेंट इलेक्शन दा अनुराग कुमारा देसन्या केना माई पाक्तुना लेबासी अनोबा प्रेसिडेंट ओइख्रे लेबा पोपो नुमिता सियान्या केना पार्लियामेंट डिसॉल्व तौख्रबा मतुंगदा इलेक्शन पांथोकनबगी वाफम असी लाखिबने श्रीलंका की इलेक्शन कमिश्नर जनरल समन श्री रतनया केना फोंदोखिबा वाफमदा पार्लियामेंट्री इलेक्शन पांथोकपदा इंडियन रेसिप्ता बिलियन अहुम की सनफम संगने हाइदि अदु असुमना तेंतंगना म्यामदा थमजरमगे दुगा हौजिक ओइनदि म्याम पाउसु मतांगसे लुसिनजरगे अमसु म्याम पुना अनौबा अपडेट ngamiना सेना चैनल सिगी मैकेदि म्याम फमदा मखाताना थमजरी म्याम पुना नौबा अपडेट ngamiना